ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯛꯀꯗꯕ ꯔꯥꯏꯝ ꯑꯁꯤꯅ ꯂꯥꯏ ꯐꯗꯤꯕꯤ ꯍꯥꯏꯕ ꯔꯥꯏꯝꯗꯨꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯛꯑꯁꯤ ꯌꯥꯔꯕꯣ ꯌꯥꯔꯦ ꯍꯧꯔꯁꯤ ꯑꯗꯨꯗꯤ ꯑꯩꯒꯤ ꯂꯥꯏꯗꯤ ꯅꯨꯡꯁꯤꯕꯤ ꯑꯩꯒꯤ ꯂꯥꯏꯗꯤ ꯅꯨꯡꯁꯤꯕꯤ ꯅꯃꯤꯠ ꯄꯥꯜꯂꯤ ꯎꯕ ꯉꯝꯗꯦ ꯅꯃꯤꯠ ꯄꯥꯜꯂꯤ ꯎꯕ ꯉꯝꯗꯦ ꯅꯟꯅꯥ ꯄꯥꯜꯂꯤ ꯇꯥꯕ ꯉꯝꯗꯦ ꯅꯅꯥ ꯄꯥꯜꯂꯤ ꯇꯥꯕ ꯉꯝꯗꯦ ꯅꯈꯨꯠ ꯄꯥꯜꯂꯤ ꯂꯦꯡꯕ ꯉꯝꯗꯦ ꯅꯈꯨꯠ ꯄꯥꯜꯂꯤ ꯂꯦꯡꯕ ꯉꯝꯗꯦ ꯅꯈꯣꯡ ꯄꯥꯜꯂꯤ ꯆꯠꯄ ꯉꯝꯗꯦ ꯅꯈꯣꯡ ꯄꯥꯜꯂꯤ ꯆꯠꯄ ꯉꯝꯗꯦ ꯁꯨꯝꯂꯒꯦꯗꯣ ꯂꯨꯕꯥꯛꯅꯨꯡꯗ ꯁꯨꯝꯂꯒꯦꯗꯣ ꯂꯨꯕꯥꯛꯅꯨꯡꯗ ꯑꯗꯨꯗꯤ ꯑꯃꯨꯛꯀ ꯁꯛꯁꯤ ꯌꯥꯕ꯭ꯔꯥ ꯌꯥꯏꯌꯦ ꯑꯩꯒꯤ ꯂꯥꯏꯗꯤ ꯅꯨꯡꯁꯤꯕꯤ ꯑꯩꯒꯤ ꯂꯥꯏꯗꯤ ꯅꯨꯡꯁꯤꯕꯤ ꯅꯃꯤꯠ ꯄꯥꯜꯂꯤ ꯎꯕ ꯉꯝꯗꯦ ꯅꯃꯤꯠ ꯄꯥꯜꯂꯤ ꯎꯕ ꯉꯝꯗꯦ ꯅꯟꯅꯥ ꯄꯥꯜꯂꯤ ꯇꯥꯕ ꯉꯝꯗꯦ ꯅꯅꯥ ꯄꯥꯜꯂꯤ ꯇꯥꯕ ꯉꯝꯗꯦ ꯅꯈꯨꯠ ꯄꯥꯜꯂꯤ ꯂꯦꯡꯕ ꯉꯝꯗꯦ ꯅꯈꯨꯠ ꯄꯥꯜꯂꯤ ꯂꯦꯡꯕ ꯉꯝꯗꯦ ꯅꯈꯣꯡ ꯄꯥꯜꯂꯤ ꯆꯠꯄ ꯉꯝꯗꯦ ꯅꯈꯣꯡ ꯄꯥꯜꯂꯤ ꯆꯠꯄ ꯉꯝꯗꯦ ꯁꯨꯝꯂꯒꯦꯗꯣ ꯂꯨꯕꯥꯛꯅꯨꯡꯗ ꯁꯨꯝꯂꯒꯦꯗꯣ ꯂꯨꯕꯥꯛꯅꯨꯡꯗ ꯑꯗꯨꯗꯤ ꯄꯨꯟꯅ ꯑꯃꯨꯛ ꯁꯛꯃꯤꯟꯅꯁꯤ ꯔꯦꯗꯤ 1 2 3 스타트 ꯑꯩꯒꯤ ꯂꯥꯏꯗꯤ ꯅꯨꯡꯁꯤꯕꯤ ꯅꯃꯤꯠ ꯄꯥꯜꯂꯤ ꯎꯕ ꯉꯝꯗꯦ ꯅꯟꯅꯥ ꯄꯥꯜꯂꯤ ꯇꯥꯕ ꯉꯝꯗꯦ ꯅꯈꯨꯠ ꯄꯥꯜꯂꯤ ꯂꯦꯡꯕ ꯉꯝꯗꯦ ꯅꯈꯣꯡ ꯄꯥꯜꯂꯤ ꯆꯠꯄ ꯉꯝꯗꯦ ꯁꯨꯝꯂꯒꯦꯗꯣ ꯂꯨꯕꯥꯛꯅꯨꯡꯗ ꯈꯨꯔꯨꯝꯖꯔꯤ